ngasi video se akhoi laiba February tha se gi card reading ko Rashi gi matung ina ko ai gi zodiac sign gi matung ina card reading hapetang ying minara se ko ado isha isha gi ngasai gi Rashi mapa do ai comment ta hapcharam ge ko mai time stamp do dana piram ge ko haidi comment ta changa dum adda click tong matam da mapa tholakani haidi ai gi suppose akhoi gi mithun Rashi harasine ko haidi 5 minutes re ho ha ga ai 5 minute to makha da pijaram ge adu da comment ta changa click tawraga dai tor ying biro ko ado ahambagi oina haragadi mesh rashi ko mesh rashi gi oina lakadoriba akoigi kaino se ko haidi February month se kai lege habodo do hapetang yeminara se ko silere ko card sing se yengsanba kalakpa sugumba dum khara di dum leiri ko tawri se haidi sida yengsanba kalakpa dum khara lei adu taraga su silai na ko ai goina ai na lotion da ba thaba inkhang harasne ko haidi loi da ba khot ba chat ke kaina khalaga na hangai ngam da na leiba khot pa leraga di adu to chat pa khot pa ngam gani ko chat pa khot pa ngam gani khitang leina ko thabak taw matam da khara patience ka loina na khara thabak taw biyo ko khara patience ka leina thabak taw biyo haiba gi athra di leina ko haidi pangtaw doshan go wa haidi mang da na bai tai mang da na bagi harasne ko silai se ko sida la ko se ko na haidi magi colors ki ka mayam se loina mak chakhai raga leitra hai tara ko chakhai da na ba harasne samna ha ba da hai tara ko haidi chakhai da na ba pot se keno taw na ba haidi samna ha temperance ne ko silai se ko art hai na hai je ko temperance ka la ko ni na haidi patience le yo phajana hai tara ko changes yam la kani ba handa ki tha se ko changes kumba kai gumba yam na la kani arem ba da mata manghan gano arem ba da pesha manghan gano na traga arem ba da mi tinna ba da oiro haidi du maina gumba tinna bi da ba hai tara ko ai bu guide tawbi ga da ba na traga ai bu guide ai bu lamjing bi ba har sam sam na har ba da haidi ai ngonda takpi ba tambi ba adum ba mi oina tino ba hai tara ko ai ngonda kana da ba mi hai tara ko luxuries ithak irang da ga sum tawraga gumba leiba khot pa leina ko mi se dum leina ko adum ba mi gumba kai gumba adum ba dei khar lap tho ko aduga kitang hai tara ko ai ngonda khatang lam takpi ga da ba tambi ga da ba ai bu aphaba guide tawbi ga da ba adum ba mi shu lakani ko haidi moi gi kaino gi guidance ki matung ina follow gumba tawbi ba hai tara ko patience le ko am hai ko sile che patience le yo aina tawge aina chat ke khot ke aina khali ba thaba inkhang mayam do loina chat pa ngam gani ko sisina khoi gi ahamba khai ahamba gi ko kaino gi le ko mesh rashi gi oina le ko mathang gi brisha rashi gi mu yemi na rese mathang gi sena khoi gi brisha rashi gi ko Birshara se ke lohong kai hong ba kai gumba kai no tai ko haidi mi pun be ko mi pun ba imana bi gumba pun be yai imana bi gumba se samna ha ba da haidi lohong ba gi season su oina si kan se ko feb gumba kai gumba se lohong ba oi bani na haidi imana bi pun ba khot pa dum ba yam na pi ri ko wakhan nungai gani ko wakhan nungai gani thabak taw ba hai tare ko thab lotion ba ngam ba hai tare ko haidi aina kai no ma pangthoke haina khalli ba se February tha sida complete oi ba ngam ba hai tare ko failure gumba di oi roi ko haidi sila sida failure se lakti lai ko haidi failure se koina hai tare ko haidi sida akoi gi number 4 jaga se lakpanina haidi koina kamai tawge ha kan se it adugi opposite meaning oidene opposite meaning oiraga di haidi success gumba kai gumba hai tare ko dumaina adumagi mong da lai ko adu da haidi kaino ma taw matam da hai tare aina ngamda ya de haina khallaga changbiyo ko se leino ko haidi maithi ba aina maithiraga lakwa na taba mingon do ina piba do maithiba se maka maithiba piba haraga se adu daina pekha daga harasne ko pekha da aina hen angasai ge haidi angang ngai daga harase angang sina roll number 1 taraga di amadan 2 taba du da haidi 2 du da magi keno tawzaini na ko aina ngamba aina mai pak pa khot pa haiba du mai to lai ko completions ki amasu lai ko haidi completions haraga di thaba inkhang lotion ba ko se da convocation si type ta taraga sai lai se haidi angang ngai akoina degree phang matam da haidi convocation tawdana khotana du mai na celebrate tawbagi adum bagi mod ama lai
ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯄ ꯈꯣꯠꯄ ꯑꯃ ꯂꯩꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯄꯩꯈꯥ ꯅꯨꯡꯈꯥ ꯊꯥꯒꯗꯧꯔꯤꯕ ꯈꯣꯠꯀꯗꯧꯔꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯒ ꯕꯤꯖꯅꯦꯁꯇ ꯀꯩꯗ ꯍꯥꯏꯔꯁꯨ ꯕꯤꯖꯅꯦꯁꯇꯁꯨ ꯀꯩꯅꯣꯃ ꯑꯩꯉꯣꯟꯗ ꯒ꯭ꯔꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯄ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄꯤꯔꯤꯀꯣ ꯁꯤꯂꯥꯏꯁꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯁꯤꯂꯩꯁꯦꯀꯣ ꯋꯥꯈꯟꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯌꯥꯝꯅ ꯋꯥꯈꯟ ꯅꯨꯡꯉꯥꯏꯒꯅꯤ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯌꯥꯝꯅ ꯂꯥꯛꯑꯣ ꯍꯥꯏꯅꯁꯨ ꯄꯤꯀꯣ ꯑꯗꯨꯒ ꯄ꯭ꯂꯁ ꯏꯁꯥꯅꯁꯨ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯁ ꯔꯥಶꯤꯒꯤ ꯑꯣꯏꯅꯀꯣ ꯃꯊꯪꯒꯤ ꯃꯤꯊꯨꯟ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯊꯨꯟ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯦꯡꯉꯁꯦꯀꯣ ꯍꯣꯠꯇꯤ ꯌꯥꯝ ꯍꯣꯠꯅꯔꯤ ꯇꯧꯏꯁꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯣꯠꯅꯖꯕ ꯈꯣꯠꯄ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯀꯣ ꯍꯥꯏꯗꯤ 100%ꯗꯤ ꯊꯥꯗꯩꯀꯣ ꯊꯥꯗꯔꯤꯁꯦ 100% ꯊꯥꯗꯔꯒꯁꯨ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯃꯇꯝꯁꯤꯗ ꯔꯤꯖꯜꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅ ꯑꯣꯏꯗꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯕ ꯃꯟꯠꯀꯤ ꯑꯣꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯟꯠꯀꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯅꯤꯅ ꯁꯤ ꯂꯩꯅꯀꯣ ꯃꯤ ꯄꯨꯜꯂꯒ ꯈꯣꯠꯂꯒ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯨꯝꯕ ꯇꯧꯒꯅꯨꯀꯣ ꯌꯥꯔꯒꯗꯤ ꯏꯊꯟꯗꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯏꯊꯟꯗꯒꯨꯝꯕ ꯇꯧꯕꯤꯌꯣ ꯏꯊꯟꯗ ꯊꯤꯕꯤꯌꯣ ꯏꯊꯟꯗ ꯍꯣꯠꯅꯋꯣ ꯑꯗꯨꯒ ꯏꯊꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯔꯠꯅꯔꯁꯤꯞꯇ ꯀꯩꯗꯒꯗꯤ ꯇꯧꯒꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯁꯦꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯏꯁꯥꯗ ꯃꯇꯝ ꯄꯤꯕ ꯑꯃꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯣ ꯑꯩ ꯏꯁꯥꯗ ꯃꯇꯝ ꯄꯤꯕ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯍꯣꯠꯅꯕꯗꯅꯤ ꯈꯪꯗꯦ ꯏꯁꯥꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯇꯝ ꯐꯖꯅ ꯄꯤꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯐꯖꯅ ꯈꯟꯗꯣꯛꯑꯣ ꯈꯣꯠꯇꯣꯛꯑꯒ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕꯗꯤ ꯐꯪꯒꯅꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯕꯛ 5 ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩꯅ ꯊꯕꯛ 5 ꯑꯦꯛꯁꯄꯦꯛ ꯇꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯕꯛ 3ꯒꯨꯝꯕꯗꯤ ꯀꯩꯒꯨꯝꯕꯗꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤꯕ ꯍꯟꯗꯛꯀꯤ ꯊꯥꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯀꯝꯄ꯭ꯂꯤꯁꯟꯒꯤ ꯀꯥꯔꯠ ꯑꯃ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯀꯝꯄ꯭ꯂꯤꯁꯟꯒꯤ ꯀꯥꯔꯠ ꯑꯃ ꯂꯥꯛꯑꯗꯤ ꯍꯥꯏꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯊꯕꯛ ꯏꯪꯈꯥꯡꯒꯨꯝꯕ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯂꯣꯏꯁꯤꯟꯕꯁꯨ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯈꯤꯇꯪ ꯃꯃꯥꯡꯗ ꯈꯨꯗꯣꯡꯊꯤꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯣꯛꯈꯤꯕꯁꯨ ꯈꯔꯁꯨ ꯂꯩꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯏꯁꯥꯁꯤꯗ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯈꯔ ꯂꯩꯀꯣ ꯑꯗꯨꯒꯤ ꯑꯦꯅꯔꯖꯤ ꯅꯦꯒꯦꯇꯤቭ ꯑꯦꯅꯔꯖꯤꯁꯇꯣ ꯌꯥꯔꯤꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯛꯍꯟꯗꯕ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯈꯨꯊꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯗ ꯗꯥꯎ ꯌꯥꯈꯤꯗ꯭ꯔꯦꯅ ꯑꯗꯨꯝ ꯌꯥꯗꯗꯅꯗꯤ ꯀꯩꯁꯨ ꯂꯩꯔꯣꯏꯅ ꯂꯥꯏꯐꯅꯤꯅ ꯁꯤꯗ ꯂꯥꯛꯇꯣꯏꯁꯦ ꯑꯃꯨꯛꯀ ꯍꯥꯏꯗꯤ ꯑꯃꯨꯛ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯤ ꯁꯥꯏꯀꯜꯅꯦ ꯍꯥꯏꯗꯤ ꯂꯥꯏꯐꯀꯤ ꯁꯥꯏꯀꯜꯁꯦ ꯍꯥꯏꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯋꯥꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯆꯠꯅꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯑꯗꯨ ꯃꯤꯛꯁ ꯇꯧꯔꯒ ꯆꯠꯂꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯁꯣꯏꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯊꯕꯛ ꯑꯩꯅ ꯁꯄꯣꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯦ ꯆꯍꯤ ꯄꯣꯠ 5 ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯄꯣꯠ 3 ꯑꯃꯗꯤ ꯐꯖꯅ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤꯕꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯝꯄ꯭ꯂꯤꯁꯟꯁ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯝꯕꯁꯨ ꯉꯝꯃꯦ ꯑꯩ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯍꯥꯏꯗꯤꯀꯣ ꯂꯦꯞꯇꯅ ꯍꯣꯠꯅꯕꯤꯌꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯃꯤꯊꯨꯟ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯀꯔꯀꯠꯀꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯀꯠ ꯔꯥಶꯤꯒꯤ ꯑꯅꯧꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯒꯨꯗ ꯚꯥꯏബ്ꯁ ꯌꯥꯝꯅ ꯂꯥꯛꯏꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯍꯟꯗꯛꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯒꯨꯗ ꯚꯥꯏബ്ꯁ ꯍꯥꯏꯔꯒꯗꯤ ꯄꯣꯖꯤꯇꯤቭ ꯑꯦꯅꯔꯖꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕꯒꯨꯝꯕ ꯍꯥꯏꯗꯤ ꯁꯤꯗ ꯑꯦꯖ ꯑꯣꯐ ꯋꯥꯟꯁ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯀꯔꯕꯥꯔꯃꯛꯇ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯑꯣꯏꯅ ꯑꯣꯏꯔꯦꯀꯣ ꯍꯣꯠꯅꯩꯀꯣ ꯏꯁꯥꯁꯦ ꯑꯃꯈꯛ ꯂꯩꯅꯀꯣ ꯑꯩꯅ ꯍꯣꯠꯅꯒꯦ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯇꯧꯕꯤꯌꯣ ꯌꯥꯔꯒꯗꯤ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯣꯟꯂꯤ ꯈꯟꯗꯪ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯁꯟꯒꯦ ꯈꯣꯠꯆꯟꯒꯦ ꯍꯥꯏꯗꯤ ꯇꯧꯁꯟꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤꯀꯣ ꯑꯩ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯀꯣ ꯍꯣꯞ ꯃꯌꯥꯝ ꯑꯃ ꯑꯁꯥ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯀꯣ ꯑꯩ ꯁꯤꯁꯨ ꯇꯧꯕ ꯍꯥꯏꯅ ꯇꯥꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯅꯀꯣ ꯊꯕꯛꯁꯦ ꯂꯣꯏꯁꯜꯂꯒ ꯉꯝꯗꯗꯅ ꯂꯩꯁꯦ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯂꯣꯏꯁꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯈꯪꯖꯔꯛꯀꯅꯦꯕ ꯃꯤꯁꯤꯡꯗꯣ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯅ ꯁꯤꯗ ꯑꯃꯨꯛ ꯂꯦꯞꯊꯣꯛꯑ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯂꯣꯏꯁꯟꯕ ꯑꯃ ꯅꯥꯏꯗ꯭ꯔꯒꯗꯤ ꯔꯤꯖꯜ ꯎꯗ꯭ꯔꯒꯗꯤ ꯃꯤꯁꯦ ꯋꯥ ꯉꯥꯡꯉꯤꯅ ꯑꯃꯈꯛ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯔꯤꯖꯜꯁꯦ ꯎꯍꯜꯂꯣꯀꯣ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯍꯥꯏꯗꯤ ꯃꯥꯔꯆ ꯐꯥꯎꯕ ꯀꯩꯒꯨꯝꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯅꯝꯕꯔ 3 ꯂꯥꯛꯑꯒ ꯋꯔꯛ ꯍꯥꯏꯅ ꯂꯥꯏꯖꯦ ꯅꯝꯕꯔ 3 ꯍꯣꯠꯅꯧ ꯍꯥꯏꯅ ꯍꯥꯏꯀꯣ ꯅꯝꯕꯔ 3 ꯍꯥꯏꯗꯤ ꯑꯗꯨ ꯁꯤ ꯂꯩꯅꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ 3ꯁꯦ ꯑꯩꯈꯣꯏꯅ ꯃꯥꯔꯆ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯤꯀꯣ
ꯁꯥꯎꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯁꯥꯎꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯔꯤꯉꯩ ꯐꯥꯗꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯥꯎꯕꯒꯨꯝꯕ ꯌꯥꯔꯤꯉꯩ ꯐꯥꯗꯕꯤꯕ ꯁ꯭ꯄꯦꯁꯦꯜꯂꯤ ꯊꯕꯛ ꯃꯐꯝꯒꯨꯝꯕ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤ ꯄꯨꯟꯕ ꯈꯣꯠꯄ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯑꯗꯨꯗꯨꯃ ꯄꯨꯔꯥ ꯀꯟꯇ꯭ꯔꯣꯜꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯁꯤꯗꯁꯨ ꯂꯩꯅꯀꯣ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯅꯁꯨ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯅ ꯍꯥꯏꯔꯤꯁꯤ ꯂꯩꯅꯀꯣ ꯀꯤꯕ ꯈꯪꯗꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯃꯩꯁꯦ ꯄꯥꯏꯔꯒ ꯃꯥꯅ ꯁꯥꯟꯅꯩꯌꯦꯕ ꯁꯤꯗ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯥꯟꯅꯕꯁꯦ ꯍꯥꯏꯗꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯥꯏꯜꯗꯤꯁ ꯕꯤꯍꯦꯕꯤꯌꯔꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯃ ꯂꯥꯛꯏꯁꯦ ꯑꯃꯒ ꯈꯟꯊꯔꯒ ꯊꯕꯛ ꯇꯧ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯕ꯭ꯂꯥꯏꯟ ꯇ꯭ꯔꯁ ꯇꯧꯒꯅꯨꯀꯣ ꯃꯤꯉꯣꯟꯗꯁꯨ ꯃꯤꯅ ꯐꯩ ꯈꯣꯠꯂꯦ ꯍꯥꯏꯔꯒꯁꯨ ꯆꯠꯀꯅꯣꯕ ꯑꯃꯈꯛ ꯁꯤꯅꯤꯀꯣ ꯁꯤ ꯂꯥꯛꯏꯁꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯩꯔꯦꯀꯣ ꯀꯔꯀꯠ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯌꯦꯡꯉꯁꯦꯀꯣ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯀꯅꯨꯀꯣ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯄꯗꯧꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯛ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯗꯨꯅꯁꯨ ꯑꯅꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯩꯅ ꯈꯟꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯆꯥꯅ ꯍꯥꯏꯇꯥꯔꯦ ꯑꯣꯏꯔꯛꯇꯕ ꯃꯇꯝꯁꯤꯗ ꯂꯩꯅꯀꯣ ꯈꯤꯇꯪ ꯏꯁꯥꯁꯤꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩ ꯀꯗꯣꯝ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯀꯟꯐ꯭ꯌꯨꯖꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯀꯣ ꯑꯗꯣ ꯈꯔ ꯑꯃꯁꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯁꯨ ꯍꯥꯏꯀꯣ ꯂꯦꯠ ꯒꯣ ꯇꯧꯍꯜꯂꯣꯅ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯗ ꯈꯤꯇꯪ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯍꯥꯏꯔꯒꯗꯤꯀꯣ ꯁꯣꯏꯈꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯀꯩꯗꯧꯕꯩ ꯁꯣꯏꯅꯣ ꯑꯗꯨ ꯐꯍꯟꯒꯦ ꯈꯣꯠꯍꯟꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕ ꯍꯥꯏꯗꯤ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯅ ꯄꯥꯁ ꯏꯁ ꯄꯥꯁ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯥꯁꯀꯤ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯣꯃꯦꯟ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯕꯦꯗ ꯃꯦꯃꯣꯔꯤꯁꯀꯨꯝꯕ ꯑꯣꯏꯔꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯔꯤꯉꯩ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯇꯥꯏꯝꯁ ꯍꯥꯏꯗꯤ ꯌꯨꯅꯤꯕꯔꯁꯇꯁꯨ ꯁꯔꯦꯟꯗꯔꯒꯨꯝꯕ ꯇꯧꯊꯣꯛꯄ ꯌꯥꯏꯀꯣ ꯌꯨꯅꯤꯕꯔꯁ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯍꯥꯏꯗꯤ ꯌꯨꯅꯤꯕꯔꯁꯇ ꯁꯔꯦꯟꯗꯔ ꯇꯧꯕ ꯍꯥꯏꯕꯒꯤ ꯑꯥꯊꯔꯗꯤ ꯂꯥꯏꯟ ꯇꯝꯕ ꯑꯃ ꯐꯕ ꯃꯥꯏ ꯂꯥꯛꯆꯖꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯥꯛꯏꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯅ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯀꯩꯁꯨ ꯄꯥꯡꯊꯣꯛꯄꯤꯕ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤꯅꯦ ꯍꯥꯏꯔꯒꯗꯤ ꯂꯩꯅꯀꯣ ꯁꯤꯗ ꯂꯩꯅꯀꯣ ꯁꯤꯃ ꯂꯥꯜꯂꯦ ꯍꯥꯏꯔꯒꯗꯤ ꯌꯦꯠꯂꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯉꯝꯁꯨ ꯉꯝꯍꯟꯒꯅꯣꯕ ꯑꯩꯉꯣꯟꯗ ꯌꯥꯔꯤꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯄꯣꯏꯟꯠꯁꯤꯗ ꯁꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯆꯨꯝꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯅꯝꯊꯕꯤꯗꯣꯏ ꯈꯣꯠꯇꯕꯤꯗꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯝꯅꯕ ꯌꯦꯠꯄ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯇꯧꯔꯤꯁꯦ ꯅꯨꯄꯥꯁꯤꯅ ꯂꯩꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯇꯧꯔꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯆꯨꯝꯃꯒꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯂꯦꯞꯄꯣꯕ ꯁꯤꯗ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯃ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯖꯁ ꯂꯦꯠ ꯒꯣ ꯑꯣꯜ ꯗ ꯄꯥꯁ ꯃꯦꯃꯣꯔꯤꯁ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁ꯭ꯇꯛ ꯇꯧꯔꯤꯁꯦ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯄꯣꯠꯁꯤꯡꯁꯦ ꯑꯣꯏꯒꯅꯤ ꯈꯤꯇꯪ ꯃꯇꯝ ꯈꯔ ꯂꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯥ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯁꯦꯀꯣ ꯂꯥꯛꯏꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯣꯏꯁꯟꯕ ꯑꯣꯏꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯏꯁꯟꯕ ꯑꯣꯏ ꯑꯩꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯂꯩꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣꯏꯠꯁ ꯂꯥꯏꯛ ꯑꯦꯟꯗꯤꯡꯒꯨꯝꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯟꯗꯤꯡꯒꯨꯝꯕ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯍꯥꯏꯗꯨꯅꯦ ꯑꯃꯈꯛ ꯁꯝꯅ ꯍꯥꯏꯕꯗ ꯍꯥꯏꯗꯤ ꯈꯝ ꯊꯦꯡꯅꯩ ꯋꯥꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤ ꯋꯥꯗꯣꯔꯤꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯅꯕ ꯂꯩꯅꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯗꯤ ꯂꯣꯏꯔꯒꯨꯝꯕꯅꯦ ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦ ꯌꯥꯔꯤꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯛ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅꯅꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯇꯧꯒꯦ ꯑꯩꯅ ꯈꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯈꯟꯗꯪ ꯈꯜꯂꯣ ꯍꯥꯏꯗꯤ ꯈꯟꯗꯪ ꯈꯜꯂꯣ ꯃꯤꯉꯣꯟꯗ ꯍꯥꯏꯒꯅꯣ ꯑꯩꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯃꯤꯉꯣꯟꯗ ꯀꯩꯝꯇ ꯄꯥꯡꯊꯣꯛꯇꯕꯤ ꯈꯣꯠꯇꯕꯤ ꯍꯥꯏꯔꯁꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯉꯣꯟꯗ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯇꯕ ꯍꯥꯏꯗꯤ ꯋꯥꯁꯦ ꯋꯥ ꯊꯣꯛꯇꯕ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯁꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯤ ꯈꯣꯠꯇꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯂꯩꯅꯀꯣ ꯑꯩꯅ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯍꯦꯛꯇꯅꯦ ꯀꯥꯏꯅ ꯄꯣꯠꯁꯤꯡꯁꯦ ꯑꯣꯏꯗ꯭ꯔꯒ ꯌꯥꯝꯅ ꯗꯤꯁꯑꯄꯣꯏꯟꯇꯦꯠ ꯑꯣꯏꯕꯗꯣ ꯍꯦꯛꯇ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ
secret thamo khatang hai tare ko loinamak haidi wari watai kari kra hai tare ko dumaina gumba tawdaba hai tare ko silaise aduga amana ko always ahanamangi seba tau ahanamangi respect tau aduga ahanamangi tau hai tare ko ima baba gi oiro ai gi mathak thongbagi hai harasine ko moina haiba moina ngangi ba mayam se taraga follow tawbiyo akhoi gi ahan gi kenona chapu mele gaina haina basu leina ko aduna haidi ahan ngai gi hai tare ai gi mathak thongba ngai gi keno guidance kari kra hai tare ko ai do loi khange khotle haina haida adumaina kuma tawbida ba thabak taw matam sida ko ado sida laiba keno mayam se di leina ko hajik ki na haraga di handaki tha se yamna patience leyo wanga gano nangi tawbum thokko dum taw kholo haina lai ko ado sisina akhoi gi kaina rashi gi oina leire ko mathangi keno ge mu yenga se ko tula rashi ge mu yeng minara se ko mathangi sina akhoi gi tula rashi ge mu yeng minara se ko tula rashi gi february month se kamaina leike haipado adu to haipedi yenga se ko se leire akhoi gi card manga se hai tare ko ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯍꯥꯏꯔꯁꯤꯅꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯀꯔꯤ ꯀꯔꯥ ꯍꯥꯏꯔꯁꯤꯅꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯀꯩꯀꯥ ꯌꯥꯝ ꯐꯖꯅ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯈꯣꯠꯄ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯂꯩꯅꯀꯣ ꯇꯧꯔꯨꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯩꯅ ꯈꯟꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯀꯥꯏꯅ ꯈꯟꯕ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯅꯤꯀꯣ ꯍꯥꯏꯗꯤ ꯗꯤꯁꯑꯄꯣꯏꯟꯇꯦꯠ ꯑꯣꯏꯔꯣꯏ ꯁꯤꯗꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯗꯤꯁꯑꯄꯣꯏꯟꯇꯦꯠ ꯑꯣꯏꯔꯣꯏ ꯍꯥꯏꯗꯤ ꯄꯦꯟꯗꯕ ꯈꯣꯠꯇꯕ ꯂꯩꯕ ꯑꯣꯏꯗꯕꯗꯣ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯦꯇꯤꯁꯐꯥꯏꯌꯤꯡ ꯑꯣꯏꯕ ꯑꯗꯨꯝꯕꯒꯤ ꯔꯤꯖꯜꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯤꯔꯤꯀꯣ ꯁꯤꯗ ꯂꯩꯁꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯁꯤꯗ ꯂꯩꯅꯀꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁꯅ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤꯀꯣ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ 6 of Wandsꯀꯨꯝꯕ 6 of ꯀꯩꯅꯣꯅꯦ ꯁꯤ ꯂꯥꯛꯏꯁꯦ 6 of Pentaclesꯅꯦꯕ ꯂꯥꯛꯏꯁꯦ ꯍꯥꯏꯇꯥꯔꯦꯀꯣ 6 of Pentacles ꯃꯤꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯌꯥꯝ ꯂꯥꯛꯄꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯇꯧꯒꯅꯤ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯀꯣ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯣꯜꯋꯦꯁ ꯃꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯂꯩꯅꯀꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯁꯀꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯇꯩ ꯈꯜꯂꯤꯉꯩꯗ ꯏꯁꯥꯒꯤ ꯀꯩꯝ ꯇꯧꯍꯧꯗꯕ ꯈꯣꯠꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯈꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯐꯩꯀꯣ ꯁꯤ ꯂꯥꯏꯁꯦ ꯑꯗꯨꯒ ꯈꯔ ꯑꯃꯗꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗ ꯂꯥꯏꯛ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯌꯣ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯕꯤꯂꯤꯐ ꯇꯧꯕꯗꯣ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯔꯣꯝꯗ ꯀꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯕꯤꯂꯤꯐꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯇꯧꯕꯤꯌꯣꯀꯣ ꯈꯔ ꯑꯗꯣ ꯁꯤꯗ ꯂꯥꯛꯏꯕ ꯄꯣꯠꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯁꯨ ꯂꯥꯛꯀꯅꯤꯀꯣ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯦꯟꯅ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦ ꯍꯟꯗꯛ ꯊꯥꯁꯦ ꯈꯤꯇꯪ ꯑꯉꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯑꯗꯨꯝꯕꯁꯨ ꯇꯧꯕꯤꯌꯣꯅ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯏꯁꯣꯔꯁꯤꯅ ꯍꯥꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯅꯤ ꯑꯩ ꯃꯤꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯒꯤ ꯀꯥꯔꯠ ꯑꯃꯁꯨ ꯂꯥꯛꯏꯕ ꯁꯤ ꯂꯥꯏꯁꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯂꯥ ꯔꯥಶꯤꯒꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯕ꯭ꯔꯤꯆꯤꯛꯀꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯆꯤꯛ ꯔꯥಶꯤꯒꯤꯀꯣ ꯕ꯭ꯔꯤꯆꯤꯛ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯃꯨꯛ ꯂꯝ ꯆꯠꯄ ꯈꯣꯠꯄ ꯈꯔ ꯄꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯍꯥꯏꯗꯤ ꯂꯝ ꯆꯠꯄ ꯈꯔ ꯄꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯂꯝꯁꯨ ꯆꯠꯂꯦ ꯑꯗꯨꯒ ꯏꯊꯟꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯇꯝꯁꯨ ꯄꯤꯌꯣ ꯍꯥꯏꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕꯒꯨꯝꯕ ꯆꯠꯄꯤꯌꯣ ꯌꯥꯔꯒꯗꯤ ꯂꯩꯅꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯇꯧꯋꯤꯅꯀꯣ ꯍꯥꯏꯗꯤ ꯃꯍꯥꯀꯨꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯂꯩꯕꯅꯦ ꯑꯗꯨꯗ ꯆꯠꯄ ꯉꯝꯗ꯭ꯔꯃꯛꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯅꯛꯄ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯂꯥꯏꯐꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯆꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯤ ꯒ꯭ꯔꯣꯠ ꯌꯥꯝꯅ ꯂꯩꯌꯣ ꯍꯥꯏꯅ ꯄꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯒ꯭ꯔꯣꯠ ꯂꯩꯕ ꯌꯥꯝꯅ ꯁꯦꯇꯤꯁꯐꯥꯏꯌꯤꯡ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯆꯈꯠꯄ ꯍꯦꯟꯒꯠꯄ ꯄ꯭ꯔꯃꯣꯁꯟꯁ ꯀꯔꯤ ꯀꯔꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯁꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯆꯠꯄ ꯑꯗꯒꯤ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯔꯤꯂꯦꯠ ꯑꯣꯏꯅ ꯆꯠꯄ ꯈꯣꯠꯄꯗꯨꯅ ꯑꯗꯨꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯈ꯭ꯔꯦꯅꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯄꯔꯁꯅꯦꯜ ꯀꯩꯅꯣ ꯂꯥꯛꯑꯒꯗꯤ ꯍꯥꯏꯗꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐꯇ ꯂꯥꯛꯑꯒꯗꯤ ꯑꯃꯨꯛ ꯂꯩꯅꯀꯣ ꯏꯁꯥ ꯏꯊꯟꯗꯒ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥ ꯏꯊꯟꯗ ꯂꯩꯔꯒ ꯏꯁꯥꯗ ꯃꯇꯝ ꯄꯤꯕ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯇꯧꯕ ꯂꯥꯏ ꯅꯤꯡꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯐꯩꯀꯣ ꯑꯗꯨꯒ ꯃꯤꯅ ꯉꯥꯡꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯗꯤ ꯁꯨꯝ ꯅꯨꯄꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯅꯤꯀꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯉꯥꯡꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯡꯗ ꯉꯥꯡꯅꯕꯗꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯀꯩꯗ ꯉꯥꯡꯅꯕꯗꯤ ꯅꯠꯇꯕ ꯃꯤꯒꯤ ꯕꯦꯛ ꯕꯥꯏꯠꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯗꯣ ꯑꯗꯨꯝꯕꯗꯤ ꯈꯔ ꯂꯩꯒꯅꯤ ꯇꯥꯂꯤꯡ ꯂꯩꯖꯁꯅꯨ ꯀꯩꯝ ꯈꯜꯂꯨꯅꯨ ꯍꯥꯏꯗꯤ ꯀꯂꯛꯇꯅ ꯇꯧꯔꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯨꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯅ
ꯇꯧꯔꯨꯕ ꯊꯕꯛ ꯏꯪꯈꯥꯡꯗ ꯌꯥꯝ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯋꯦꯅ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯑꯣ ꯃꯪꯒꯣꯜ ꯑꯣꯏꯌꯣ victory ꯍꯥꯏꯅ ꯂꯥꯛꯏꯁꯦ victory success ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯆꯔꯤꯕꯁꯤꯗ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯀꯦ ꯍꯥꯏꯗꯤ ꯂꯝꯖꯦꯟ ꯆꯦꯜꯂꯒ ꯃꯥꯅ ꯐꯥꯔꯁ ꯇꯥꯕꯒꯤ ꯇꯥꯏꯞ ꯇꯧꯏꯁꯦ ꯑꯗꯨꯅꯤꯀꯣ ꯁꯤ ꯂꯥꯏꯁꯦꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯆꯤꯛ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯐꯦꯕ꯭ꯔꯤ ꯊꯥꯒꯤ ꯀꯥꯔꯠ ꯔꯤꯗꯤꯡ ꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯙꯅꯨ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯙꯅꯨ ꯔꯥಶꯤꯀꯣ ꯙꯅꯨ ꯔꯥಶꯤꯒꯤ ꯐꯦꯕ꯭ꯔꯤ ꯊꯥꯒꯤ ꯀꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯈꯨꯗꯣꯡꯆꯥꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯤꯔꯤꯀꯣ ꯈꯨꯗꯣꯡꯆꯥꯕꯒꯨꯝꯕ ꯍꯥꯏꯗꯤ ꯁꯤꯁꯦ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝꯁꯦ ꯑꯃꯈꯛ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤꯀꯣ ꯑꯩꯅ ꯂꯧꯕ ꯍꯩꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯁꯤꯗ ꯂꯩꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯐꯖꯅ ꯈꯟꯊꯔꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯧꯕꯤꯕ ꯆꯥꯟꯁ ꯃꯥꯡꯍꯟꯒꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯥꯏꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯉꯣꯟꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯔꯤꯉꯩ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕꯒꯨꯝꯕ ꯂꯥꯛꯏꯁꯦ ꯑꯩꯉꯣꯟꯗ ꯃꯥꯡꯍꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯋꯥꯈꯜ ꯈꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯁꯝꯇꯥꯏꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯎꯪꯉꯒ ꯈꯣꯠꯂꯒ ꯂꯩ ꯃꯇꯝꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯅꯪꯈꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯊꯕꯛ ꯑꯃ ꯂꯩꯌꯦ ꯑꯁꯤ ꯆꯠꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯗꯣ ꯑꯩꯁꯦ ꯑꯃꯨꯛꯀ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯁꯤꯗ ꯗꯤꯄ꯭ꯔꯦꯁꯇ ꯂꯩꯔꯒ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯂꯩꯔꯦꯅ ꯈꯜꯂꯦ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯕ ꯈꯣꯠꯇꯕ ꯂꯩꯔꯗꯤ ꯃꯤ ꯑꯇꯩꯅꯗꯤ ꯐꯪꯈ꯭ꯔꯅꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯂꯥꯛꯏꯕ ꯈꯨꯗꯣꯡꯆꯥꯕꯉꯩꯗꯣ ꯑꯗꯨꯗꯨꯅ ꯂꯩꯅꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯥꯏꯠ ꯑꯝꯗ ꯂꯣꯏ ꯏꯟꯊꯣꯛꯑꯒ ꯂꯩꯅꯀꯣ ꯉꯁꯥꯏ ꯈꯨꯗꯣꯡꯆꯥꯕ ꯂꯥꯛꯏꯕ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯑꯗꯨꯗꯣ ꯒ꯭ꯔꯦꯞ ꯇꯧꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯒ꯭ꯔꯦꯞ ꯇꯧꯕ ꯍꯥꯏꯗꯤ ꯒ꯭ꯔꯦꯞ ꯍꯥꯏꯕꯒꯗꯤ ꯇꯞ ꯂꯧꯍꯧꯅꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯝꯅ ꯍꯥꯏꯕꯗ ꯈꯜꯂꯒꯗꯪ ꯂꯩꯕ ꯌꯥꯗꯦꯀꯣ ꯏꯁꯥꯗ ꯂꯩꯅꯀꯣ ꯑꯩ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯅꯤꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯤꯀꯣ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯅꯦ ꯙꯅꯨ ꯔꯥಶꯤꯅꯦ ꯂꯩꯅꯀꯣ ꯙꯅꯨ ꯔꯥಶꯤꯁꯦ ꯐꯩꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯣꯛ ꯂꯩꯕ ꯍꯥꯏꯗꯤ ꯀ꯭रिꯌꯦꯇꯤꯞ ꯊꯣꯠꯁ ꯀ꯭रिꯌꯦꯇꯤꯞ ꯑꯥꯏꯗꯤꯌꯥꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯏꯁꯥꯗ ꯃꯌꯥꯝ ꯑꯃ ꯂꯩꯖꯔꯤꯅꯦꯕ ꯇꯥꯔꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯗꯅ ꯈꯣꯠꯇꯅ ꯂꯩꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯝꯕ ꯖꯒꯥ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯁꯦ ꯅꯨꯄꯤꯁꯦ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯅ ꯃꯁꯥꯅꯁꯨ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯁꯤꯗ ꯀꯤꯕ ꯄꯥꯈꯠꯄ ꯏꯃꯣꯁꯅꯦꯜꯂꯤ ꯗꯥꯎꯟ ꯆꯠꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯤꯀꯣ ꯁꯤ ꯂꯥꯛꯏꯁꯦꯀꯣ ꯊꯣꯛꯂꯛꯑꯣ ꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯣ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯝꯅ ꯍꯥꯏꯕꯗ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯐꯨꯝꯖꯤꯜꯂ ꯂꯩ ꯀꯥꯏꯅ ꯈꯜꯂꯁꯦꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯁꯥꯗꯣꯛꯑꯣ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯂꯤꯊꯣꯛꯑꯣ ꯀꯅꯥꯅꯣꯝꯃ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯣ ꯏꯆꯦ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯑꯗꯨꯝꯕꯗ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯑꯒꯗꯤ ꯈꯔꯁꯨ ꯌꯥꯡꯉꯤꯗꯅꯀꯣ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯂꯤꯊꯣꯛꯄ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯕ ꯀꯩꯒꯨꯝꯕ ꯂꯥꯛꯏꯕ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯃꯥꯡꯍꯟꯒꯅꯣ ꯀꯩꯅꯣ ꯇꯧꯔꯒ ꯑꯐꯕ ꯑꯗꯨꯝ ꯂꯥꯛꯏꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯦ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯒ ꯂꯩꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯨ ꯍꯥꯏꯗꯤ ꯄꯥꯡꯊꯣꯛꯄꯤꯕ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯙꯅꯨ ꯔꯥಶꯤꯒꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯀꯔꯀꯠ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯀꯔ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦꯀꯣ ꯃꯊꯪꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯀꯔ ꯔꯥಶꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯟꯊꯀꯤ ꯍꯥꯏꯗꯤ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯃ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯃꯨꯛ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯀꯥꯔꯠꯁꯤꯡꯁꯤꯗꯒꯤ ꯂꯧꯊꯣꯛꯆꯔꯒꯦꯀꯣ ꯆꯦꯟꯖꯦꯁꯀꯨꯝꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤꯀꯣ ꯁꯤꯂꯥꯏꯁꯦ ꯍꯥꯏꯗꯤ ꯆꯦꯟꯖꯦꯁ ꯂꯥꯛꯀꯅꯤ ꯀꯟꯐ꯭ꯌꯨಷꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯍꯥꯏꯗꯤ ꯀꯟꯐ꯭ꯌꯨಷꯟ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯀꯩꯝꯇ ꯍꯥꯏꯗꯤ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯏꯔꯩ ꯂꯩꯔꯝꯗꯦ ꯈꯣꯠꯂꯝꯗꯦꯅ ꯈꯜꯂꯁꯦ ꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯑꯌꯦꯠ ꯑꯄꯟ ꯏꯆꯝ ꯁꯝꯅ ꯍꯥꯏꯕꯗ ꯑꯣꯞꯁꯇꯤꯀꯜꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯩ ꯊꯣꯛꯂꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯖꯅ ꯂꯥꯛꯄ ꯈꯣꯠꯄ ꯕꯤꯖꯤꯅꯦꯁꯇ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯄꯤꯔꯤꯀꯣ ꯁꯤꯂꯥꯏꯁꯦꯀꯣ ꯆꯦꯟꯖꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯅꯁꯨ ꯆꯦꯟꯖꯀꯨꯝꯕ ꯀꯩꯒꯨꯝꯕ ꯄꯣꯔꯛꯄ ꯍꯧꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯥꯗ ꯀꯦꯌꯔ ꯂꯧꯕ ꯍꯥꯏꯔꯁꯤꯅꯀꯣ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛꯇ ꯀꯦꯌꯔ ꯂꯧꯖꯕ ꯑꯩꯁꯦ ꯅꯥꯕ ꯌꯥꯗꯦꯀꯣ ꯑꯩ ꯐꯤꯖꯤꯀꯦꯜ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯈꯣꯠꯇꯦꯀꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯍꯥꯏꯗꯤ ꯆꯦꯟꯖꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯤꯔꯤꯀꯣ ꯍꯥꯏꯗꯤ ꯃꯥꯏꯟ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯑꯣꯏꯒꯅꯤꯀꯣ ꯃꯥꯏꯟ ꯌꯥꯝ ꯔꯤꯂꯦꯛꯁ ꯑꯣꯏꯒꯅꯤ ꯃꯦꯟꯇꯦꯜ ꯄीस ꯐꯪꯒꯅꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯏꯕ ꯀꯥꯔꯠꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯌꯣ ꯈꯣꯠꯂꯣ ꯍꯥꯏꯅꯁꯨ ꯄꯤꯀꯣ ꯏꯁꯥꯗ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤ ꯃꯇꯝꯗꯀꯣ ꯑꯩꯉꯣꯟꯗ ꯑꯐꯕ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯛꯀꯅꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯁꯨ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯇꯩ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦꯀꯣ ꯇꯨꯃꯤꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯥꯟꯇꯤꯗ ꯂꯩꯌꯣꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯥꯡꯕ ꯈꯣꯠꯄ ꯂꯩꯅꯀꯣ
unnecessary ꯋꯥ ꯌꯥꯝ ꯉꯥꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ unnecessary ꯋꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯥꯡꯕ ꯁ꯭ꯄꯤꯔꯤꯆꯨꯋꯜ ꯑꯣꯏꯌꯨꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯜ ꯑꯣꯏꯌꯨ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯄꯣꯖꯤꯇꯤꯕꯤꯇꯤ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯩꯅ ꯖꯔꯅꯦꯜꯒꯨꯝꯕ ꯏꯌꯣ ꯈꯣꯠꯂꯣ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯀꯔ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯌꯥꯝ ꯐꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯑꯐꯕꯒꯨꯝꯕ ꯆꯪꯉꯛꯄ ꯄꯩꯁꯥ ꯅꯨꯡꯁꯥ ꯆꯪꯉꯛꯄ ꯏꯁꯥꯗ ꯆꯦꯟꯖ ꯂꯥꯛꯄ ꯑꯍꯣꯡꯕ ꯂꯥꯛꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯃꯀꯔꯒꯤ ꯑꯣꯏꯅ ꯃꯊꯪꯒꯤ ꯀꯨꯝꯕꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝꯚ ꯔꯥಶꯤꯒꯤꯀꯣ ꯀꯨꯝꯚ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯀꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯤꯒꯤ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯊꯕꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯈꯤꯇꯪ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯈꯔ ꯂꯩꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯤꯂꯥꯏꯁꯦ ꯑꯩꯅ ꯀꯩꯅꯣꯝꯃꯗꯤ ꯄꯥꯡꯊꯣꯛꯅꯤꯡꯉꯦ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯥ ꯑꯄꯨꯟ ꯄꯨꯟꯖꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯁꯤꯂꯩꯁꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯁꯥꯟꯅꯔꯝꯕꯒꯤ ꯇꯥꯏꯞꯇꯁꯨ ꯇꯧꯋꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇ꯭ꯔꯁ ꯇꯧꯒꯅꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯃꯤꯉꯣꯟꯗ ꯇ꯭ꯔꯁ ꯇꯧꯒꯅꯣ ꯃꯤꯉꯣꯟꯗ ꯇ꯭ꯔꯁ ꯇꯧꯒꯅꯣ ꯍꯥꯏꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯁꯤ ꯃꯤꯉꯣꯟꯗ ꯀꯥꯏꯁꯨ ꯀꯥꯏꯔꯨꯅꯣꯕ ꯑꯃꯈꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯇꯧꯖꯔꯛꯄꯅꯦ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯐꯠꯇꯕ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯨꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯃꯁꯥ ꯃꯊꯟꯇ ꯂꯩꯅꯀꯣ ꯑꯩꯉꯣꯟꯗ ꯀꯥꯏꯔꯛꯄ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯛꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯃꯣꯏꯗ ꯍꯥꯏꯗꯤ ꯀꯔꯃ ꯍꯥꯏꯔꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯐꯪꯖꯒꯅꯤ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩꯅꯗꯤ ꯈꯜꯂꯨꯗꯕ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯨꯗ꯭ꯔꯒꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯥꯏꯔꯛꯄ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯀꯥꯏꯔꯛꯄꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯀꯣ ꯇꯨꯡꯗ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯧꯔꯛꯏꯕ ꯑꯩꯉꯣꯟꯗ ꯐꯠꯂꯛꯇꯔꯤꯕ ꯃꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯗꯣ ꯃꯁꯥ ꯃꯊꯟꯇ ꯀꯩꯅꯣ ꯇꯧꯖꯈꯤꯕ ꯍꯥꯏꯗꯤ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯁꯥ ꯃꯊꯟꯇ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯗꯤ ꯆꯪꯖꯔꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯀꯣ ꯑꯗꯣ ꯃꯤꯉꯣꯟꯗ ꯀꯩꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯅ ꯁꯤꯗ ꯍꯥꯏꯖꯩꯁꯦꯀꯣ ꯇ꯭ꯔꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯇꯧꯒꯅꯨꯀꯣ ꯐꯣꯀꯁ ꯊꯝꯕꯤꯌꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯆꯠꯀꯦ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯗꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯐꯣꯀꯁ ꯊꯝꯕꯤꯌꯣ ꯆꯠꯄꯤꯌꯣ ꯐꯖꯅ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯂꯝ ꯑꯃ ꯆꯠꯀꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯀꯩꯅꯣꯝ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯣ ꯌꯧꯅꯕ ꯈꯣꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯈꯨꯠ ꯄꯨꯟꯓꯜꯂꯒ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯗꯣ ꯇꯧꯕ ꯉꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯃꯇꯝ ꯈꯛꯇꯪ ꯂꯩꯌꯣ ꯁꯤꯂꯦꯅꯀꯣ ꯍꯥꯏꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯅꯝꯐꯨ ꯁꯥꯐꯨꯗ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯣꯕ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯣꯏꯖꯔꯛꯀꯅꯤꯕ ꯁꯤꯗ ꯂꯩꯅꯀꯣ ꯑꯗꯨꯗꯨꯅ ꯑꯃꯁꯨ ꯑꯃꯨꯛ ꯍꯥꯏꯕꯁꯤꯗ ꯃꯤꯅ ꯉꯝꯍꯟꯒꯅꯣ ꯃꯤꯅ ꯅꯝꯊꯍꯟꯒꯅꯣ ꯁꯨꯝ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤꯀꯣ ꯃꯥꯟꯅꯕ ꯇꯜꯂꯤꯅꯦ ꯈꯣꯠꯂꯤꯅꯦꯅ ꯍꯥꯏꯗꯤ ꯃꯤꯅ ꯁꯨꯝ ꯍꯦꯟꯖꯟꯍꯟꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯃꯤꯅ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯔꯣꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯁꯨꯅꯦꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯑꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯀꯨꯝꯚ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯂꯥꯁꯀꯤ ꯃꯤꯅ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯈ꯭ꯋꯥꯏꯒꯤ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯔꯥಶꯤꯀꯣ ꯃꯤꯟ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯂꯩꯅꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯂꯩꯅꯀꯣ ꯍꯥꯊꯨ ꯌꯥꯡꯅ ꯈꯣꯠꯅ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯡꯅ ꯇꯧꯗꯕ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯥ ꯁꯨꯝ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯇꯧꯔꯝꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗꯤ ꯄꯥꯛꯑꯝꯒꯅꯤꯕ ꯑꯗꯨꯝ ꯄꯥꯛꯑꯒꯁꯨ ꯂꯩꯅꯀꯣ ꯑꯗꯨꯒꯤ ꯀꯣꯟꯐꯤꯗꯦꯟꯇꯣ ꯑꯣꯚꯔ ꯀꯣꯟꯐꯤꯗꯦꯟꯒꯨꯝꯕ ꯑꯣꯏꯕ ꯌꯥꯗꯦꯀꯣ ꯑꯣꯚꯔ ꯀꯣꯟꯐꯤꯗꯦꯟꯒꯨꯝꯕ ꯑꯣꯏꯕ ꯌꯥꯗꯦ ꯑꯦꯁ ꯍꯟꯗꯛꯁꯨ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯅ ꯈꯨꯠꯀ ꯄꯛ ꯊꯥꯖꯟꯕ ꯈꯣꯠꯆꯟꯕ ꯍꯥꯏꯔꯁꯤꯅꯀꯣ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯧꯕꯤꯒꯅꯣ ꯈꯤꯇꯪ ꯈꯟꯊꯔꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯟꯊꯔꯒ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯒꯥꯏꯗꯦꯟꯁ ꯐꯣꯂꯣ ꯇꯧꯔꯒ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯒꯥꯏꯗꯦꯟꯁꯕꯨ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯒꯥꯏꯗꯦꯟꯁꯕꯨ ꯍꯥꯏꯔꯁꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯒ ꯑꯃꯅꯀꯣ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯥ ꯑꯃ ꯂꯩꯅꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯑꯩꯒꯤ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯄꯣꯠꯉꯩꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯉꯣꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯌꯔ ꯇꯧꯊꯣꯛꯀꯅꯨ ꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯗꯤꯀꯣ ꯆꯥꯟꯁ ꯂꯧꯔꯛꯀꯅꯤꯕꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯅꯠꯇꯕ ꯏꯃꯥꯟꯅꯕ ꯑꯃꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯁꯨ ꯌꯥꯏꯅꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯤꯗꯨꯅ ꯈꯪꯈ꯭ꯔꯀꯥꯟꯗ ꯑꯃꯈꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯃꯥꯗꯣ ꯍꯥꯏꯗꯤ ꯐꯅꯤ ꯍꯥꯏꯕꯁꯨ ꯂꯩꯔꯣꯏ ꯐꯠꯂꯣꯏ ꯍꯥꯏꯕꯁꯨ ꯂꯩꯔꯣꯏ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯥꯔꯤꯉꯩ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯀꯨꯞꯄ ꯃꯔꯣꯟ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯔꯣꯟ ꯑꯊꯨꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯅ ꯈꯪꯍꯟꯅꯤꯡꯗꯕꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯤꯉꯣꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯌꯔ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅ ꯇꯨꯡꯗ ꯆꯥꯟꯁ ꯂꯧꯔꯛꯀꯅꯤ ꯑꯗꯨꯗꯨꯃ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯁꯤ ꯂꯥꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯋꯦꯅ ꯈꯜꯂꯁꯦꯕ ꯑꯩ ꯇꯦꯟꯁꯟꯁꯦ ꯌꯥꯝ ꯂꯩꯌꯦ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯩꯌꯦ ꯈꯣꯠꯂꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒꯗꯤ ꯂꯩꯅꯀꯣ ꯋꯥꯔꯤ ꯁꯥꯕ ꯃꯤ ꯑꯃꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯕ ꯑꯍꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯕ ꯀꯟꯁꯜꯇꯦꯁꯟꯁ ꯀꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯇꯦꯔꯣ ꯀꯟꯁꯜꯇꯦꯁꯟꯁꯕꯨ ꯑꯣꯏꯔꯣ ꯑꯇꯩ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯁꯥꯏꯀꯣꯂꯣꯖꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯥꯛꯇꯒ ꯆꯠꯂꯦꯅ ꯈꯜꯂꯦ ꯁꯥꯏꯀꯣꯂꯣꯖꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯗꯣꯛꯄ
ꯈꯣꯠꯇꯣꯛꯄꯁꯦ ꯌꯥꯝ ꯐꯩꯀꯣ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯈꯔ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯁꯥꯗꯣꯛꯄ ꯋꯥꯔꯤ ꯂꯤꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯌꯥꯝ ꯐꯩꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯑꯣꯏꯅ ꯀꯣ ꯀꯩꯅꯣꯒꯤ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯔꯣ ꯀꯥꯔꯗ ꯔꯤꯗꯤꯡꯁꯦ ꯃꯦꯝ ꯊꯦꯡꯛ ꯌꯨ